ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯕꯤꯗꯤꯑꯦ ꯄꯔꯁꯅꯦꯜ ꯑꯃ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯕꯤꯗꯤꯑꯦ ꯄꯔꯁꯅꯦꯜ ꯑꯁꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒ ꯅꯛꯅꯅ ꯂꯩꯕ ꯊꯝꯅꯥꯄꯣꯛꯄꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯗꯤꯑꯦ ꯄꯔꯁꯅꯦꯜ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 24ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯗꯤꯑꯦ ꯄꯔꯁꯅꯦꯜ ꯑꯗꯨ ꯊꯥꯡꯒ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯍꯥꯔꯤ ꯀꯧꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯄꯥꯕꯨꯡ ꯀꯣꯏꯉꯝꯕ ꯈꯨꯃꯟꯗꯒꯤ ꯑꯃꯇꯪꯒ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯃꯥꯂꯦꯝꯒꯤ ꯃꯩꯇꯩ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯌꯨꯅꯤꯠꯁꯤꯡ ꯍꯥꯡꯂꯒꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯂꯤ ꯉꯔꯥꯡ ꯎꯈꯤꯕ 이부더ꯧꯒꯤ ꯃꯃꯤꯒꯤ 사태가 ngasi ꯎꯈꯤꯕ 이부더ꯧꯒꯤ ꯃꯃꯤꯒꯤ 사태가 ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯞꯗꯦꯠ ꯇꯧꯅꯔꯛꯂꯤ ꯅꯕꯦꯝꯕꯔ 1ꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯗ OTP ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ 하이웨이 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ 2ꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯊꯨꯡꯂꯔꯦ ꯅꯦꯁꯅꯦꯜ 하이웨이 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 138 ꯑꯃꯗꯤ 394 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 110 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯄꯥ ꯃꯤꯄꯨꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ